Mayam Krumzari, Dom Engbiri Impact News ni, I Joyshree Usham Impact News ki Manung Huna the Taram Nokchari. Union Home Minister Amit Shah na nahan Megi Tang Kungamapanda, Infal the Thunglaptuna, Huzik. Megi Tang home the Tokiba Irang Sigi Matangda, Churachanpur District, Adegi Tengnopal District, Adegi Kangpupi District, Chatuna, Hating Nana, stakeholders singer. Unaduna wari sanakre loinana ngarang asi press meet pangthoktuna hozik Union Home Minister Amit Shah na hoziki Manipur da thogliba irang asi tackle tawnabai damakta tongan ba points taranipan miyamda thamlakhi hariba points sing asigi manungda miyamna Manipur gi miyamna yamna demand tauriba hauzi demand tauriba hauzik suspension of operation agreement with Kuki militants masi abrogate taugadabani haibegi matangdadi karimata palamdre adubu hauzik violate tauba kada singi mathakta action lakot kani haibegi wafum di thambiram le aduga Manipur gi integrity asi suksho shoyhaloi masi thugai haloi Manipur gi integrity asi adum at any cost ngaga thamgani haibegi thazabadudi Union Home Minister Amit Shah na repeatedly adum assurance piduna lakli adu bungasi hozik Amit Shah na piramliba my promises mayam numit tara mangani peace oina lebiu aduga maral asida mahagna piramliba assurance mayam compensation of 10 lakh rupees adagi government job to each affected family adagi relief package mayam 30,000 metric tons of rice lamdam asigida makta center dagi tharakani adagi atopa relief materials mayam su leiri loina na hoziki Manipur gi violence asi masi prop by judicial inquiry chathagani headed by retired Chief Justice of High Court. Sigi mathakta CBI na akhanaba case taruk amadi CBI ni handle tawgani haibigi wafum masu mayam ama thambikre. Adubu ngasi asi akhoina hozik Union Home Minister Amit Shah na thamlamba wafum asing asi ayamba political parties singa degi atopa maikai degi masi welcome tawba taragasu points kharada masida nuaitaba pendabadi dum fungdorakli ngasi mag hozik MPCC Manipur Pradesh Congress Committee gi site gi fungdok pirambasi hozik Home Minister Amit Shah na thamlamba wafum mayamasi peningai oide Manipur asida hozik state government leiribra leitabra haibasi khangbangamdre haibagi adugumba wafum su fungdorakli loinana hoziki JDU gi site gi su hoziki measures mayam promises mayam si ayambadi welcome tawi adumak pu peningai oide haibagi wafum su lakli loinana hozik BJP Manipur Pradesh ke hanagi chief spokesperson oiramba CH Bijoy nazu fongdok pirakpasi hozik Amit Shah na fongdok lamba wafum singasi peningai oide masina takpadi Manipur da de facto president's rule leirabra haibagi chingnaba leire haibagi wafum dubawa fongdok pirakle aduna ngasi akhona khana gadoriba topic asi Amit Shah's promises